ꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯂꯥꯏꯚꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯌꯥꯝ mày làm xin bữa mày làm xin bữa mày làm xin bữa mày làm xin bữa ngasi lehouba taragadi adomna leigi khambi ngasi laga singiroko ngasi lehouba taragadi offer da hoi offer chauna bijari ko adomna leiba dam yam oijani ata ma'am masanbiro live stream ma'am na hangning do hangbiro ko ai mari hajarage sofa na yam toina hangbiram ba sofa hojik lo yore ko makhal sofa yore aduga akoi yamna fajaba bonus ma hai taragadi adomna karigumba sofa je set si L shape kum leiba set jinja sumba je haji adomna lebi batagadi asi lebi batagadi akoina sida divya gi hoi laupela gi dinner se jakoi freedom hapsa duni gift and pizza duni mayam haibu opportunity je hoi mathangi another next game na hoi bi hoi adona asi pi kan na nasambiro sofa sitter ohum dang oiba legadra sofa sitter hum dang legadra MI TV loan loba yagadra MI TV loan loba yade TV oya di hoi Samsung gi oya loan loba yagani duga MI gi oya de khudong chaba lejade aduga sofa 3 seater hai ne adomna haji okay adom order to bi taragadi 3 seater gi tona legani ko aduga hoji oya de leiba singji na set atane ba dubu adomna 3 seater gi matang pam tardi adom haji tona hoi order to ba yabi khudong chaba su lejai ko hoi ma'am lasan biro jadi yam chawno offer pijari ko aduga en chawno offer piri base kai na 50% off piri base hoi sida induction jini ko chawno piri sidi induction je yi prestige induction je hoi lupa lising mari ga something hoi bani ko adugo haiba price de hoi MRP de hoi direct tangkai ta ba the pi MRP je 4270 MRP ne de hoi direct tangkai am ta pi jaga ni hai offer je ngasi tangi ni ko do hai adom na kari ma hayeng la pata kari si offer je hoi le jero ko ma wardrobe 3-piece price haibiro ilangmam Australia baby ko sana koijam pung kaya muk ang doino pung se koi horen pung tere makhai da udin hang ni ko ado ngasi di mega offer banina koi pot sing je na mana lai stock sing je na mayam na haji offer chao chong pi ko ji am na ngadi ngan tang sa la leina gi bu ko ni am tun lo sin na gi na yari di koi ngan la pyo na hai je ge ai aduna lam la pila aga lam tagana thoi lei la aga lei ja hangi do ta sen nuai je de na yari di ngan la san dio duga sa mayam almira gi pricing thning ba ta ko haibiro ko almira gi tan da mari round utra ke boko duga habet mayam pami ba sing do kai no dei ke kai pricing matang thang ni habana ching haibiro aduga EMI gi hogi Instagram da toina hangbiro pro EMI gi ona di hoi Instagram da hangbiro pa sing do hajar ke EMI gi ona kudong sabal lei Samsung gi washing machine Samsung gi fridge Samsung gi TV hai ba sing ji hoi lema available oi ko hadi EMI lema ya ga ni ba to bo
ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏ ꯑꯦꯝ ꯑꯥꯏ ꯌꯥꯖꯗꯦ ꯑꯗꯨꯒ ꯁꯦꯝꯁꯨꯡꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯏ ꯑꯦꯝ ꯑꯥꯏꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯒꯥ ꯏꯚꯦꯟ ꯂꯩꯕꯅꯤꯅ ꯃꯤꯁꯦ ꯈꯔꯗꯤ ꯌꯥꯝ ꯆꯤꯜꯂꯦꯀꯣ ꯌꯥꯝ ꯂꯥꯛꯁꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯐ꯭ꯔꯤꯖꯇꯁꯨ ꯑꯩꯈꯣꯏ ꯗꯕꯜ ꯗꯣꯔ ꯑꯗꯒꯤ ꯇ꯭ꯔꯤꯄꯜ ꯗꯣꯔ ꯑꯗꯨꯒ ꯁꯤꯡꯒꯜ ꯗꯣꯔ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯐꯥꯗ ꯑꯣꯏꯔꯁꯨ ꯁꯣꯐꯥꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯣꯐꯥꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯄꯩꯒꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯍꯟꯗꯛ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯁꯤ ꯁꯣꯐꯥꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯨ ꯁꯤ ꯑꯩꯈꯣই ꯉꯥꯊꯕꯤ ꯑꯦꯗꯖꯁꯇꯦꯕꯜ ꯌꯥꯕꯅꯤꯀꯣ ꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯠꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯔꯤ ꯀꯔꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁꯤꯡ ꯈꯪꯗꯕ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯐꯔꯒꯤ ꯑꯣꯏꯅꯗꯤ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯍꯥꯟꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯒꯤ ꯍꯧꯖꯤꯛ 5% ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯑꯣꯐꯔ ꯑꯃꯨꯛ ꯍꯥꯞꯆꯔꯕꯅꯤꯀꯣ ꯉꯁꯤꯒꯤꯇꯪꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯣꯐꯔꯁꯦ ꯑꯃꯨꯛ ꯐꯪꯉꯣꯏꯀꯣ ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤ ꯏꯟꯗꯛꯁꯟꯗꯤ ꯑꯩꯈꯣꯏ ꯄꯤꯔꯤꯁꯦ 50% ꯑꯣꯐꯅꯤꯀꯣ ꯄꯤꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯅꯅꯤꯀꯣ ꯄꯤꯔꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯁꯤꯡꯗ ꯊꯦꯡꯅꯔꯣꯏ ꯁꯤ 50% ꯑꯣꯐꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯤꯔꯤ ꯀꯥꯟꯁꯤꯗ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯁꯅꯥ ꯀꯣꯏꯖꯝ ꯄꯣꯠ ꯂꯣꯏꯅꯃꯛ ꯗꯤꯁꯀꯥꯎꯟ ꯑꯣꯏꯕ꯭ꯔꯥ ꯄꯣꯠ ꯑꯦꯕ꯭ꯔꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡꯃꯛ ꯗꯤꯁꯀꯥꯎꯟ ꯂꯣꯏꯅꯃꯛ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯉꯁꯤ ꯂꯥꯛꯍꯧꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯄꯤꯔꯤꯕ ꯗꯤꯁꯀꯥꯎꯟꯒꯤ ꯄ꯭ꯔꯥꯏꯁꯇꯒꯤ 5% ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯨꯛ ꯕꯣꯅꯁ ꯍꯥꯞꯄ ꯑꯩꯈꯣꯏ ꯄꯤꯖꯒꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ 5%ꯁꯦ ꯑꯗꯣꯝꯅ ꯍꯌꯦꯡꯒꯨꯝꯕ ꯂꯥꯛꯇꯥꯔꯗꯤ ꯁꯤꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯤ ꯄꯤꯕ ꯑꯩꯈꯣꯏ ꯃꯦꯒꯥ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯌꯥꯝ ꯂꯧꯕꯤꯍꯧꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯄꯤꯕꯅꯤꯅ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯄꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯂꯧꯁꯤꯟꯕꯤꯍꯧ ꯃꯌꯥꯝꯅ ꯆꯤꯝꯅꯤ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯨ ꯆꯤꯝꯅꯤ ꯌꯧꯔꯛꯄ ꯍꯧꯔꯦꯀꯣ ꯁꯤ ꯆꯤꯝꯅꯤ ꯌꯧꯔꯛꯄ ꯍꯧꯔꯦꯀꯣ ꯆꯤꯝꯅꯤ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯦꯂꯣꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯑꯣꯐꯔ ꯆꯥꯎꯅ ꯄꯤꯔꯤ ꯑꯗꯨꯒ ꯑꯣꯁꯤꯟꯒꯤ ꯒ꯭ꯂꯥꯁ ꯃꯌꯥꯝꯁꯨ ꯑꯣꯐꯔ ꯄꯤꯔꯤꯀꯣ ꯁꯣꯐꯥ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩ ꯄꯨꯁꯤꯜꯂꯛꯄ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯥꯏꯜꯒꯤꯅꯤꯀꯣ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯥꯏꯜꯒꯤ ꯇꯥꯇꯥꯒꯤ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯥꯏꯜꯒꯤ ꯍꯧꯖꯤꯛ ꯑꯜꯃꯤꯔꯥꯁꯤꯡꯗꯁꯨ ꯂꯩ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯏꯗꯠꯇ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯃꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕꯒꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯦꯒꯥ ꯑꯣꯐꯔꯁꯦ ꯃꯔꯤ ꯂꯩꯔꯅ ꯑꯗꯣꯝꯅ ꯁꯣꯐꯥ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯂꯥꯛꯇꯥꯔꯗꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯗꯤꯕꯤꯌꯥꯒꯤ ꯂꯥꯎ ꯄꯦꯔꯥꯒꯤ ꯀꯩꯅꯣꯁꯦ 6,500 ꯄꯤꯕ ꯂꯥꯎ ꯄꯦꯔꯥꯒꯤ ꯗꯤꯅꯔ ꯁꯦꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯆꯩꯀꯣ ꯍꯧꯖꯤꯛ ꯑꯦꯜ ꯁꯦꯞꯇ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯦꯜ ꯁꯦꯞꯇ ꯂꯩꯔꯤꯕ ꯁꯣꯐꯥꯈꯩ ꯂꯧꯕ ꯃꯇꯝꯗꯀꯣ ꯁꯣꯐꯥ ꯀꯂꯔ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯅꯤꯀꯣ ꯂꯥꯛꯏꯁꯦ ꯐꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯝꯕꯅ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤꯀꯣ ꯑꯗꯨꯅ ꯂꯩꯒꯗꯕ ꯂꯥꯛꯄꯈꯩ ꯃꯌꯥꯝ ꯉꯟꯇꯥ ꯂꯥꯛꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏ ꯑꯣꯐꯔ ꯆꯥꯎꯅ ꯄꯤꯔꯤ ꯀꯥꯟꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ